Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Irang asina lamdam asida ahongba singi mami Google Earth ki satellite image ta mayek sengna tare tha kun suraba Manipuri irang asina lamdam asida oheliba ahongba singi mami Google Earth ki satellite image ta mayek sengna tare. The Wire gi report amana hai irang asina maram oiraga Churchanpur Kangpokpi Besnupur amasung Imphal district ta Khwaidagi chawna soganki mamangda khul oina taramba mafamsing chahi asida uwa kaya haujinduna leiba Google Earth ki image ta chawna uba fangle. Photo sing asi chahi asigi anganba sarukta capture tawkhibani photo sing aduda kumja 2023 gi May 3 da leiramba saktam sing aduga haujik oriba phibam aduga chawna khenaba uri. Photo sing adugi matung ina B Panom Village Kangpokpi District S Kanan Village Mef tagi mutkibaga pangkak oire. Churchanpur District Khuga Tampak ta mitay sina khundaramba mafam sing khuntaklan siba thengnare amaromda Kangpokpi District ki Hankheng Chingsu umang wamang na yumsinduna leikre Kangpokpi de leiba Silent Fight khulda su khul adugi church khaktamak lemhauraga khula sigi yumsingdi maina tumna chakre. Imphal Cycle Highway de leiba Champai khulgi tangkhai amasu amanga ta thokhibagi mami tari. Report asigi matung ina irang asida Churchanpur District ki kumu jamba maitai lekai de leiba maitai gi yum Lising amaga chahum rom amanga ta thoki thengra lekai dasu maitai singna leiramba yum ayamba amanga ta thokre hairi. Kanglai Park apunba kholab gi update tagi lakhojarake Kuki Masel Mei Thana Kre Morehda Fire Brigade su lakpida badagi yum khara tumna chakre. Dimapur lambi da Cotu Da Naga ta economic blockade chathabagi thawong tawdana Foothill Naga Joint Action Committee amasung Naga People's Organization NPO gi maikai dagi akanba mongda warning tawrakli. Loina na Kangpokpi area da chathariba total shutdown gi khongjang asina naga singi mausa gi punsida akaiba piroidabani karigumba akaiba pirakpa tarabadi chapchana thabak pahitkani hairi. Foothill Naga Joint Action Committee gi maikai dagi hana Senapati District ki manung chalamba Kangpokpi area amasung gamgi faida luf khara nangai hak leitana bana amasung blockade na chingba National Highway 2 da mieng thamlabaga chathariba asina naga singda makhal amatagi Agit apan piba yarwai kariguma naga singna apan bapiraklabadi madugi chanaba khongthang lokhalagani hairi. Foothill Naga Joint Action Committee gi media cell na thadorakpa cherol amana hai toina gamgi fai amasung Kangpokpi area da ban natraga total shutdown chathariba lupsingna nomagi chara talaga chakhum punariba micham praja singi awaba uba ngamdre asiguma lupsing asigi thawong asi condemn tawfam thoi chathariba khongjang asina Kuki singi maikai degi ngai hak leitena naga singda awaba chaithing piduna lakli. Handakta su Senapati District Student Association gi luchingba singam gi faida Kuki volunteer singna kuthara kibagi thodok leikre asigumba Kuki singi maikai dagi terror attack ki sin Makhata na chathaduna naga singda awaba piba leptrabade athubada naga amasung Kuki singi marakta kanglupki oiba irang ama thorakloi hainingai leite karigumba adugumba irang adu tholakpa tarabadi Kuki singna madugi daita lawgadabani haujik Cotu gi maikai dagi center amasung state security force natraga Manipur Sarkar gi mayawta khongjang changsinba matamda naga singi maikai dagi karisho thingba piba leite adubu khongjang gi mingda Kangpokpi area amasung gamgi faida naga singda ngai hak leitena khut tharakpa sidi makhata na yengduna leithokloi maram asina Kuki singna ban tawgera general strike chathagera khongjang chathabada naga singda makhal amatagi apanba yetpa piba yaroi hairi. Maraksida Naga People's Organization NPO Senapati gi maikai dagi Cotu na Sadar Hills amasung Kangpokpi District ta khangawdana economic blockade chathaduna National Highway 2 da passenger tongba gari amasung pochai puba gari sing changtho chasin tawbada athingba thamliba si tawdana ba khangankre. NPO gi maikai dagi Manipur Sarkar amasung Bharat ki Sarkar gi mayokta Kuki singna masagi hak tanduna khongjang changsinbada yaningdaba karisu leite adubu Cotu na handa khongjang changsilagliba maung asina Senapati District ta lairiba naga singda akaiba pinaba honaroidabani. NPO gi maikai dagi Cotu na naga miyamna National Highway 2 fauduna chatpa matamda asoi angam thoktanaba khongthang lokhanaba khangali. Cotu na ngai hak leitena National Highway 2 da blockade amasung shutdown chathabana lambi asida tangjaraga hingliba Senapati District ki naga singda awaba mayok nahale. NPO su social organization ama oina Manipur state manungda tholiba kanglup kilana sida mayong nariba khudong chadaba sing adu mayek singna khangi adubu National Highway 2 asimadi gari chatho chasin amasung passenger sing chatpada asoi angam thoktaba safe zone ama oihanfam thoi hairi amaromda NPO gi maikai dagi Manipur Sarkar gi amasung central government anina National Highway 2 da central force masing yamna thamlabasu passenger sing amasung pochai puba gari sing chathok chasin tawbada apanba thokliba si thoktanaba yengsinbiu hairi. Anawba chahi 2025 lakpaga loinana NPO gi maikai dagi Cotu ga loinana yanadana lairiba issue sing santi oina hingminabagi wakhalonda yasinamba purokpa ngamgani haibagi thajaba phongdorakli. India bloc ki all political party na PM Modi bu Manipur da chatuna irang loisin bina bataksin khrabasu hojik phawba tabi dana lairi Malik Arjun
Mamang chahi 2024 ki December 6 Manipur da leiriba India block ta yauriba political party singna Prime Minister Narendra Modi da akhanaba wafam ahum thabak oina pangthoknaba haijaki adubu hauzik fawba Prime Minister na tabidana leiri haina Indian National Congress ki luchingba Malik Arjun Kharge na phongdorakli wafam asi luchingba asigi social media oriba X account da thakkiba post amada phongdorakibani post asina makhata na phongdoraklibadi Manipur da tholiba irang asi numit chatruk helak paga loinana satellite image ki khuthangda media da report tawbagi matungina state ase khungang kaya amagi mathangda ama kokthokkhibagi mami sengna uba phangli hariba hiram asigi matangda Prime Minister Narendra Modi da kumja 2022 gi January da Mikhal ga mari lenana Manipur chatkibadagi ngasi fawa Manipur chatpidana lairi inaw nawba oina ngarang Manipur ki Kangpopi district ta lairiba district asigi SP gi office ta masing yamlaba Kuki Jo singlanda duna SP masamaksu aso apan nanghanki Manipur tholiba irang ase BJP na masagi oiba interest ta border state ama oiriba Manipur da Mei Chakle thamba pamli haina phongdorakli mamang chahi gi December 6 ta Indian bloc na Prime Minister Narendra Modi bu Manipur da chatpiduna tholiba irang ase loisinaba hotnabiu haijakhiba adu tabidana hauzik fawa Manipur da chatana leiri Manipur da tholiba tha kunrom pharaklaba irang ase loisinbiu haiduna Prime Minister office ta all political party gi mihut sing leiduna taksinuna lakhi adubu haujiksu Manipur da tholiba irang asida Prime Minister na masamang Manipur da chatuna loisinbina ba haijakhiba wafam adu thabak to onthokpagi mami udri haujik fawa tadri haina su phongdorakli